ꯉꯁꯥꯏꯗꯤ ꯃꯥ ꯇꯛꯑꯝꯃꯤꯅꯦ ꯑꯩꯉꯣꯟꯗ ꯆꯠꯂꯨꯁꯣꯅ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ Good morning guys, welcome back to my channel. मैं नुंगाबी ने खाली को अदो ngarang gi blog to thagala kanda madu gi blog to da video to da comment che disable leile me अदो YouTube की मोगी बेरा खरे लेबे मा लेबा कइगिनो दा आइना मदु di masana dum di follow ina haidi comment to on to rago dum leijaba pot ne ba haidi mi me comment pirpagi option do अदो ga mo off leire khang padi gi mo aina mo on to kan mo ngah yara me mini manga yara makan masa mathandana dum off leige bhai tare adugim on tore aduga khar lega pungama mu kai muk le kan da dum ya graba ma le adugi no notification ju kya lam ga da mande aigi atopa account da buta notification lag de ngarang ji nangire ne upload to ki baga lag ko ne ba aduna YouTube rom gi site gi na ya ji bra kari no ju kyan ta dre अदोग हजिक आइना चलिसिना रिम्स हॉस्पिटल दनी नहान मो इन रिम्स चलु हैबतो मदुगी ओपीटी दा हाइदे डॉक्टर दो युम द येंगद्रबा अदनो ओपीटी दा लाव नहान रिपोर्ट अमा टेस्ट अमा तोरु बदो बाबिना दा मदुगी टेस्ट रिपोर्ट तो नॉर्मल बुई तारे नॉर्मल तारग जो डॉक्टर की मागी एडवाइस ती लोग दबा यादमिना मदुगी दो लावना हर पति की चलिनी को जो बुद्धि पुंग तारा तारे दो ngसाइने जो इजे ब्लॉग से नंबर जो हौद्रे करी किनो दा आइगिन पिदो ngसी आयु ngताना पुंग मंगा मखाइदा द केस सक्रे अदगी मा सक्र मतुंग दा आई तुम गिन तुम लोकान दा पुंग मखाइ ता ले मे दगी हौगला ग माइ मिता तो ग मोबे बे मो चेले जिना तदि मॉर्निंग की ओपीटी दु लोय ग्रदे मो बेरा का दु केरन मानो जो ngसाइगी नोट छितै डॉक्टर दुनो जो इपिरपनी ना को नतदि मोइ मदद लेरिबा स्टाफ ओरो मोइरो नांगना बेता वायब अदना आइमता चलो की के अदुगा मनुंगी वीडियो नंबर यारगदि नमके यागदबदि मानदे को नाम किताना यो रजिक रिम्स तनि कोइ चरि तो सान हैंग ग्लोव अदगी खुद येसु हैंग ग्लोव उpe को अदगी सैनिटाइजर जो हापे खरे सेक्शन दे यात्रे मोइद संग मदे दे दन हरन सिलु मास्क लुने मो डस्टबिन लुने मो डिस्पोज तरो मनि को मोइ सिगि रिम्स की फाइदा लरि ब डस्टबिन जिदा लोरे याम थुरे फलो चंगरोगा मगे सने बे टिकट पाइ बि हाइ गद्रा मोदा हाइने रगा फलन चंगोरे येंगे नॉर्मल तारे मोदान तो थोले अदो हैंग ग्लोव दि अवाइड डस्टबिन दा हुनचे मे बको दो फेस मास्क सेना आई गाड़ी की हेक मनिंग द डस्टबिन में लय मोदैना हुनचे के कइगिनो दा अवाइड हुनचे मोदे मो आई गाड़ी तानन लाप कांदा उबनो मास्क तो गाव द याक तरब गाड़ी दे बुदि म याहौरी अदोगिनी को ले बिजि तो हंची आगे ATM de पैसा लौटो बोला कोने बस क्यू में हम भी चलो बजा आपके मत में मुख माइंड लूं तो क्यू जी
ꯍꯧꯖꯤꯛꯀꯤ ATM ꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯣꯝ ꯕꯖꯥꯔꯗ ꯑꯣꯏꯕꯅꯤꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯥꯛꯑꯒꯦ ꯄꯨꯡ 3 ꯃꯇꯨꯡꯗ ꯑꯣꯏꯅ ꯑꯗꯨꯗ ꯃꯤ ꯈꯔ ꯀꯣꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛ ꯂꯦꯞꯄꯗꯤ ꯍꯣꯔꯦꯟ ꯄꯨꯡ 3 ꯑꯗꯨꯝ ꯇꯥꯅꯦꯕ ꯉꯁꯤꯗꯤ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯋꯥꯖꯔꯦ ꯃꯥ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯑꯩꯅ ꯏꯌꯥꯔꯐꯣꯟ ꯑꯃ ꯆꯦꯟꯈꯤꯕꯗꯣ ꯑꯗꯣ ꯉꯁꯥꯏ ꯄꯨꯡ 7:35 ꯁ꯭ꯋꯥꯏꯗ ꯇ꯭ꯔꯦꯛ ꯇꯧꯕ ꯀꯥꯟꯗ ꯏꯝꯐꯥꯜꯗ ꯌꯧꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯃꯣꯏ ꯗꯤꯂꯤꯚꯔꯤ ꯇꯧꯔꯛꯀꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯗꯤꯂꯤꯚꯔꯤ ꯇꯧꯔꯛꯇ꯭ꯔꯦ ꯍꯌꯦꯡꯗꯤ ꯀꯝꯄꯜꯁꯔꯤ ꯇꯧꯔꯛꯀꯅꯦꯅ ꯈꯜꯂꯦꯕ ꯑꯩꯗꯤ ꯃꯉꯣꯟꯗ ꯉꯁꯥꯏꯒ ꯇꯝꯃꯤꯅꯦ ꯄꯨꯡ ꯅꯪꯒꯤ ꯄꯣꯠꯇꯣ ꯉꯁꯤ ꯗꯤꯂꯤꯚꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯀꯥꯟꯅꯒ ꯑꯗꯨꯒ ꯊꯥꯖꯗꯅ ꯃꯗꯨꯒ ꯆꯦꯟꯃꯤꯟꯅꯕ ꯑꯩ ꯅꯨꯄꯤꯒꯤ ꯃꯣꯏꯒꯤ ꯅꯥꯏꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯥꯏꯠ ꯒꯥꯎꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯗꯤ ꯊꯥꯖꯗꯅ ꯗꯤꯂꯤꯚꯔꯤ ꯇꯧꯔꯦ ꯑꯗꯣ ꯃꯥ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯕꯕꯥ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯂꯧꯔꯨꯆꯣꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯛꯄ ꯀꯥꯟꯗꯗꯤ ꯄꯨꯡ 1:30 ꯇꯥꯔꯦꯕ ꯑꯗꯨꯅ ꯍꯥꯏꯔꯞ ꯊꯧꯔꯨꯔꯒ ꯍꯥꯏꯗꯤ ꯌꯦꯡꯉꯨꯕ ꯌꯥꯕꯗꯣ ꯃꯇꯝꯗꯣ ꯄꯨꯡ 2ꯗꯗꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯅꯕꯅꯤꯅ ꯑꯗ ꯑꯩꯅ ꯆꯠꯇ꯭ꯔꯕ ꯉꯁꯥꯏꯗꯒꯤ ꯃꯥ ꯇꯛꯑꯝꯃꯤꯅꯦ ꯑꯩꯉꯣꯟꯗ ꯆꯠꯂꯨꯆꯣꯅ ꯑꯗꯨꯅ ꯍꯌꯦꯡ ꯄꯨꯡ 10:30 ꯃꯅꯨꯡꯗ ꯑꯥꯎꯠ ꯐꯣꯔ ꯗꯤꯂꯤꯚꯔꯤ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯆꯠꯂꯣꯅꯦꯕ ꯃꯣꯏꯒꯤ ꯆꯨꯝꯅꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯒꯤ ꯆꯤꯡꯒꯣꯟ ꯑꯗꯨꯋꯥꯏꯗ ꯂꯩꯌꯦ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛ ꯀꯗꯥꯏ ꯆꯠꯂꯨꯗꯣꯏꯅꯣ ꯄꯨꯡ ꯍꯥꯡꯉꯣꯏ ꯃꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯃꯑꯣꯡ ꯌꯦꯡꯉꯒ ꯑꯣꯏꯅ ꯆꯠꯂꯅꯤ ATM ꯀꯣꯝꯃꯦꯅ ꯍꯔꯥꯎꯕꯅꯦ ꯆꯪꯉꯨꯔꯦ ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯆꯪꯉꯦ ꯑꯦꯌꯥꯔꯄꯣꯔꯠ ꯃꯥꯡꯗ ꯂꯩꯌꯦ ꯃꯗꯨꯗꯝꯇꯒ ꯌꯦꯡꯕ ꯇꯥꯔꯦ ꯁꯤꯒꯤ ꯕꯦꯡ ꯑꯣꯐ ꯕꯔꯣꯗꯥꯒꯤꯁꯦ ꯁꯤꯗ ꯌꯥꯎ ꯂꯩꯔꯝꯃꯦꯀꯣ ꯄꯩꯁꯥꯁꯦ ꯁꯤ ꯇꯞꯄꯤꯅꯤꯀꯣ ꯃꯥꯅ ꯁꯤꯅ ꯏꯂꯤꯐꯦꯟꯒꯤꯅꯦꯕ ꯏꯂꯤꯐꯦꯟꯒꯤ ꯁꯥꯔꯄꯅꯔ ꯁꯤꯅ ꯇꯨꯄꯤꯒ ꯀꯦꯞꯀꯤ ꯔꯦꯖꯔ ꯄꯥꯝꯃꯕꯣ ꯋꯥꯅꯅꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯌꯨꯋꯔꯁ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ